Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Lomi singi oina compensatory crop package ki makada lupa koti tarahumdoi lakh kuntra lising mari sahum tra mari gi senpham kaithokpada Rajyapal na ayaba pikre. Haryana Vidhan Sabha Mikhalda BJP na sit nipu nipan da mai paktuna thangna na ahumlak shubu oina sarkar pairagani. Jammu Kashmir Vidhan Sabha gi Mikhalda National Conference amasung Congress sungsinaba kangbuna sit nipu nipan mai pakle amasung Labour amasung Employment Mantri Dr. Mansukh Mandaviana anoba Employee State Insurance Corporation Medical College tara hangdoklagani haina lauthokre. Rajya sigi hauzik oriba santi raksa gi phibam asina maram oiraga Lauba yadabagi awaba mayoknariba lawmi singi oina compensatory crop package ki makada lupa koti tarahumdoi lakh kuntra lising mari chahum tara mari gi senpham kaithokpada Rajyapal na ayaba pikre. Rajya Sarkar gi Home Commissioner N. Ashok Kumar na thokpa cherol amada hai ani suba tangka ki oina lawmi lising ani subna humputra ni thoida thorang asina kanaba fanghalagani hairiba senpham asi SBI Secretariat Branch ta hangliba State Emergency Fund account da thamjilagani loinana senpham sing asi thadokpada Rajya Sarkar gi Commissioner Home amasung Joint Secretary Home anina punna thabak tawminagani. Sit marputara leiba Haryana Vidhan Sabha Mikhalda BJP na sit nipu nipan da chawna mai paktuna thangna na ahumlak shubu oina sarkar pairagani. Mikhala sida akanba lamba oiriba Congress sit kuntra tareta mai pakhi Indian National Lokdal na sit anida amasung Independent na sit ahumda mai pakhi panbayabadi English ani tara mapanda pangthokiba Mikhalda BJP na majority phangkhidrabasu JJP amadi Independent MLA sing sagotuna chungsinaba sarkar semkhibani. Mai paklaba singi manungda BJP luchingba amasung Mukhyamantri Nayab Singh Saini, Congress luchingba amasung hanagi Mukhyamantri Bhupinder Singh Huda amasung Congress midep wrestler Dinesh Phogat yauri. Haryana Vidhan Sabha gi Mikhal tangkak amakhakta da tha sigi manga da pangthokibani sit marputara leiba Jammu Kashmir Vidhan Sabha Mikhalda National Conference na sit nipu nithoi phangduna sauna mai pakre. National Conference amasung Congress na sarkar semnaba thorang tawkhre. Mikhal asida center da lengak pariba BJP na sit kunmapan da mai pakhi. Mikhal asida Congress na sit taruk da mai pakhi. Union Territory asigi Mikhal da Jammu and Kashmir People's Democratic Party na sit ahum da mai pakle. Independence na sit taret da mai pakhi. Mai paklaba singi manung da hanagi Mukhyamantri amasung National Conference ki luchingba Omar Abdullah yauri. Jammu Kashmir People's Conference ki luchingba Sajad Gami Lone Handwara dagi mai pakle. Sit marputara leiba Jammu Kashmir ki Rajya Vidhan Sabha Mikhal asi tangkak ahum thokna mamang thagi 12 amasung 19 amadi tha sigi amada bot thadana kibani. Pradhan Mantri Narendra Modi na hairi BJP na Haryana Vidhan Sabha Mikhal da chawna mai pakpa si Bharat ki Ganatantra amadi Sangvidhan gi mai pakpani. Mikhal gi fo lauthoklaba matung ngarang Nai Delhi da pangthokpa thorum amada Sri Modi na hai Haryana da thangna na tam ahumlak BJP na mai paklakpa asi chakhotpa amasung apaba lengak sasan amagi mai pakpani. Masida dol asigi karyakarta singi chokthaba naidaba hona zaman yauri mangna dol asina Haryana amadi Jammu Kashmir Mikhal da chawna mai paklakpa asigi damak miyambu thagaru phongdokki. Amaromda thormadu saru yakiba dol gi President JP Nadda na hai BJP gi achauba mai pakpa asi miyamna Pradhan Mantri Narendra Modi bu thajaba hengalakpadagi khudamni. Luching basigi makhada BJP sarkar miyamgi damak mating leina thabak tawri. Mukhyamantri Nongthombam Birena Haryana Vidhan Sabha Mikhalda BJP na chawna mai paklakpadagi dol asigi karyakarta sing dolgi makok thongba miyoi singda nungaiba phongdorakli. Social media da thagalakpa warol amada Siri Birena hai Haryana na aityasik oiraba mai pakpa asina Pradhan Mantri Narendra Modi gumba luchingba amada miyamna kyagi matik thajaba thamli haibadu utle. Sri Modi gi liching makhada leibak asida hainingai leitana ahongba kaya puraktuna sakhotpagi lambida mangjil thari. Khudong thiba thawdok amadagi kidney soktuna aruba phibamda leirakibi sahi 12 gi nupi macha ama IGR South ki mideng makhada Assam Rifles amadi Army Aviation ngarang ayuk yelif tawkhre. Assam Rifles ki chirol man hai nupi macha asi tha sigi ahumda laibak thiba thawdok amada Sokibani, Maki Pibam Lucilapa Amadi, Churachandpur District Hospital that lying by the Kudong Chadaba, Mayok Narakpadegi, Makatana lying Naba, Gohatiki Dama, Earlift Tokibani. Noni Zilagi Kumzi the Leba, Barian Baptist Academy Kunsuba Sahigi Sports Meets Narangdagi Hokre, Haudopugi Tauramda, Football Base Amasanaki, Sports Meets Asi Tasigi, Taramatoi Gani, Paugi Marak Tatna, attend by break Ama.
Miyam gidamak Babina Hospital na tongan ba speciality kunda OPD hogjare top specialist kuntra marigi expert consultation galoina na adongi hakshil gidamak waningai leitre. OPD schedule amadi ahenba information gidamak customer care number 690939066 natraga toll free number 180034538811 da call tobirau. Latest update kidamak website www.babinahospital.com amadi social media da follow tobiyu. Babina Hospital, where hope meets compassion. tabiriba pawasi Akaswani Imphal dagini. Labor and Employment Mantri Dr. Manchuk Marnbiana Anoba Employees State Insurance Corporation ESIC gi makada Medical College tara hangdolagan hanalaukthokre Naidele the Pangto kiba sama marputara mari shuba ESIC gi mifam da wangang bada mantri na hai Pradhan Mantri na laibak asigi ningtam numita lagi sahi manga asida medical seat lising humputra manga hapkat na belau kiba warip adu sawgaladuna paikat kadabani mang na hai lenga gasin atal Bimit Byakti Kalyan Yojana gi makhada sahani sangdokle mifam aduda ESIC asi Pan India da yumpham oiraga Ayushman Bharat Pradhan Mantri Jan Arogya Yojana gi manungda konsilagani mang na hai Laibaga sida leiriba Ayushman Bharat Pradhan Mantri Jan Arogya Hospital singdasu ESIC gi beneficiary singchu laingbagi khudong chaba piragani Dr. Manbiana hai sarkar asina ESIC Medical College singda paramedical amadi BSc nursing course hangdokpadasu ayaba pire amasung nursing officer sing thabak lawada AIMS ki recruitment policy chanaragani ngasi phongba pause singi maroiba pausingi damak haujik Mangsatabam Premananda leire Premananda Thagachari Suni Humudra Suba Wildlife Week Pangthokiba Lengang na masak khangdaba khulsingda lenga ki kana phangaloi haiba Mukhyamantri gi wafam Haryana amadi Jammu Kashmir Vidhan Sabha mikhal gi fallau thokiba masung ED na Congress ki president da samon tharakpagi thongbu MPCC na yaning da phungdorpagi pauna ngasi phongo pause singi maroi pau oiri Wildlife Week lisingani kunmari pangthokiba gi pauga loinana lengang na masak khangdaba khulsingda Lengang na kana phangaloi haiba Mukhyamantri gi wafam asi Sanga Express Manipuri amasung English edition People's Chronicle Manipur Mail Imphal Free Press Sana Laibak Naharogi Thaudang Manipur News Ganfu Mail Tamenglong Times amasung Hills Hornbill Express tas ahanba lamaida headline tori pawasi pongnafamda English singam ga chamapan niputaru ki matungda semba anoba khulsing khangdong na bohona bada kana amatana warauningai leite haiba Mukhyamantri gi wafam ahanba headline tori Naharogi Thaudangda lamlem khopchin naba Kangbuga pata sagadabagi ngaidun leiba kangbuga punbadagi umang mangsilakpani haina ahanba headline tori HL Express da Wildlife Week grand finale pangthokre politician official sing pukchel sing na thabak tawbo mathau tai haiba Mukhyamantri gi wafam ahanba headline tawduna phongli Sanga Express English da immigrant issue na Manipur da chaitheng lakani haiba pawama ahanba lamai da phongli pawasida yumlo nabe state sing Mizoram amasung Nagaland da immigrant ka mari leinana notification thokibana Manipur da su ithil lakpa yai haina chief minister NB na phongdokiba loinana mitop changsilakba thingnaba misingna singna leinaba official sing da khangan kre haina phongli pawasi Manipur News Sanga Express Manipuri amasung People's Chronicle ya hambala mai da phongli yumthang nabe state da immigrant ki notice thokibadagi Manipur gi border da ela law thokre haina Manipur News da headline tawduna phongli Jammu Kashmir amadi Haryana mikhal gi fal law thokiba gi pawasi ayamba pawse sing gi hambala mai da headline tori Huyanan Pauda Jammu and Kashmir gi article 370 law thok dubagi pawkhum pirakre sit Marifudra leibagi mikhalda BJP kumapandagi hena kadre haina ahanba headline tori Manipur da dengi mi paningai ori laina asina lekhido mi ahum sukre haiba pauna pause sigi ani su headline ori idina samon torokpabu Manipur Pradesh Congress Committee na yaning do phongdokpi pawasi Manipur Mail Imphal Free Press Naharogi Thaudang ECL Express Ganfu Mail Tamenglong Times amasung Hills Hornbill Express tasu ahamba lamaida headline tawduna phongli Suni Thagachari Premananda aroibada maroiba pau amuk Lomi singi oina compensatory crop package ki makhada lupa koti 13 lakh kuntra lising mari chahum tara marigi senpham kaithokpada Rajyapal ayaba pikre Haryana Vidhan Sabha mikhalda BJP na seat 95 na mai paktuna thangna na umlak shubo oina sarkar pairagani Jammu Kashmir Vidhan Sabha mikhalda National Conference amasung Congress sungsinaba kangbuna seat 95 phangle amasung Labor and Employment Mantri Dr. Manchuk Marnbiana Anoba Employees State Insurance Corporation Medical College tara hangdoklagani haina lauthokre pauloi jare